Subhendu Adhikari hayeng ayuk pung 13 tabada West Bengal gi CM oina washak louragani. Washak lobagi thorum yaunanaba Chief Minister Khemchand Kolkata da thungkhre. Mamta Banerjee na lusingba Trinamool Congress ki lengak Mikhal da maithi kharbutungda Subhendu Adhikari hayeng ayuk pung 13 tabada West Bengal ki Chief Minister oina washak louragani. BJP ki lusingba si Legislature Party ki lusingba khale haibadu Center ki Observer oina Kolkata da ngasi ayuk lakiba Union Home Minister Amit Shah na lauthoki. Madugi mamangda Home Minister Amit Shah na siar lauduna nauna khalakaba BJP ki MLA singi oiba mifam ama phamki amasung mifam maduda Subhendu Adhikari bo BJP ki Legislature Party ki luchingbo oina khanbada amato oina yanakibani. Mahak ngasi numidang wairam pung 3 tarakpa aduaida West Bengal ki Governor RN Rabi unaduna government ama semge hairagani. State asida BJP ki ahanba Chief Minister su mahakna oiragani. Wasak lobagi thormasi yaunana bangasi ayuk Manipur ki Chief Minister Y Khemchand Kolkata da thungkhre. Mahaki khongsat asi BJP na lengak pa state pumnamaki Chief Minister Singh hayeng wasak lobagi thormasi da yaunana ba invitation tawrukpadagi chatkibani. Hayeng wasak lobu loirba matungda mahak Bangalore da numit nini ki khongsat ta chalaba yai. Madugi matungda mahak Imphal da halakadra natraga Guwahati da oina chatkadra haiba housing maki oina chapchana khangba ngamdri. Subhendu Adhikari ahanba oina kumja 1995 dagi 1995 fauba Indian National Congress ki councillor oina Kanti municipality da leirami. Kumja 1995 dagi 2010 fauba All India Trinamool Congress ki senior leader oina state lengak ta cabinet minister oirami. 2015 dagi 2013 fauba Tamluk Lok Sabha constituency dagi Trinamool Congress ki MP oina thopurami. Kumja 2013 dagi 2010 fauba West Bengal government ta Trinamool Congress ki mihut oina transport amadi irrigation minister oina thopurami. Kumja 2010 da mahak Trinamool Congress thadoktuna BJP da yauraga opposition leader ki thopu ki hairi. Assam ki oina handaki Mikhal da BJP ni yamna chauna mai pakrab matungda state asigi Chief Minister kanana oigadagi haiba May 13 da khanglagani. Numit asida center na tharakpa observer singa loinena Legislature Party ki luchingba khanbagi mifam pangthokani. Luchingba khalaba matungda Governor unaduna anoba lengak ama semge haijagani. Haujuk fawagi oinadi Assam ki Chief Minister Himanta Biswa Sharma na oigani hairi. Mahakna Chief Minister oirakpa taragadi thangnana anirak Chief Minister oiragani. Manipur ki Chief Minister Yumnam Khemchand su Assam ki Chief Minister wasak lobagi thorum adu da saruk yagani. Wasak lobagi thorum thasi ki 12 gi ayuk pung 13 tabada pangthokani hairi.